Sahi tareta suriba ngang amana iPhone game amada pung amatang sanabada lupa lakh amaga lising kuntraga humdoigi game gi pot lausalambadagi mapa adu makoigi imungi car yonduna piba takre. Hairiba tawdok asi North Wales kauba United Kingdom gi mapam amada thokibani. Sahi tareta suriba asas hairiba ngang sina Dragons Rise of Berk hairiba iPhone game asi pung amarom sanarami. Game adu mathang progress chatnaba hotnabada angang asina game dugi manungda yauzaba haibadi in-app purchases 1.99 pounds tagi hauraga 99.99 pounds yauba kaya ama laisinduna sanaki. Aroibada apunba adu 1,289.70 pounds haibadi lupa lakh ama lising kuntra humdoigi chang taramki. Mapa aduna kaim khangamdai kona khangpani game asi sahi mari amadi mathakki angangi game ni aduna karamna potchai hanjin leiba ihal lammi basi mapa aduna ngakhi. Han badadi Muhammad hairiba mapasina scam oiramgani haiduna khalami adubu transaction gi email mayamadu yengbakanda gyan tarakhi. Mahakna Apple company da wakalami adubu makoina lupa lising kun haibadi 207 pounds aduwaidagi hena refund tawbikhide. Pigadaba lemiba paisa adu yamna yambanina makoigi imungi Toyota Aygo car adu yonba mathau takhi. Angang asina leptana laikhiba mayam aduna mapagi credit card tu loige taholami angangi free oiba game adugumbana arepa limit laitana leiba yabagi pot adudi kaidaunungda yahalloidabani haiduna mahakna phongdokhi. Masina tambiba paradi angangsingda mathong maram khangdaba game pangsanda sanahanganu ngaihak relax tawnaba kanaba game khara sanarabasu mama mapana khara yengsinduna leiba haibasi mathau tai nakhoigi motna kari lei comment box ta phongdokpiramu. Thank you.